Congress leingak matamda state asida nauna semkiba district taret handokkadabani haina taksilliba United Naga Council UNC Center amasung Manipur leingak ki meehut singa ngasi Senapati Da Nakal Ahum gi Oiba Waree Sanakhre Pausi के मतुंग इन्ना Ministry of Home Affairs की notification का लोइनना Nakal Ahum की वारी सानबा अदु ngasi ayuk pung tara खरे हेलक पदगे सेनापति डिस्ट्रिक्ट की मिनी सेक्रेटेरिएट के कॉन्फ्रेंस हॉल दा पांगथोकी हाइरी वारी सानबा दुदा UNC की मियोई तरा ना साबा टीम अमा सेंटर के माइकईदगे सिक्योरिटी एडवाइजर नॉर्थ ईस्ट AK मिश्रा अमसुंग मणिपुर लेंगा की माइकईदगे कमिश्नर होम ना सरुक याखी हाइरी अदुम ओइनमक ngasi Nakal Ahum की वारी सानबा अदुदा UNC na taliba demand asigi matangda chap chaba kari wafam khanakibage amadi kari warep lobkibage haiba housing makidi chap chana khangba ngamdri ngasi Senapati Da Waree Sanariba asi haukiba October thada New Delhi da Waree Sanakiba adugi matung anirak subani panba yai state asida Congress leingak leiningai kumja lising ani tara tarukta state asida Ziribam Kangpokpi None Ferzol Kakching Kamzong amasung Tengnopal haiba district sing asi semki adubu UNC gi maikai dagi nauna semkiba district sing asi yaba ngamloi khongjang asi handokkadabani haina taksinduna laklibani